Ngasi numida weram phongkiba Kangleipa meragi pau se degi maruiba pau khara khangasaraga miyamda khudo tamjage. Ngasi sami patra kangpopi je chattuna Kukiland tallibi MLA Nemcha game unaramlaga deli pangkhre. Hauji istat asig oidiba phibam amadi rajniti charangnaba phibam asi yengsinabagidamagta ngarang ayu Imphal thonglakhiba Lok Sabha ki MP su oidiba North East Insa sami patra ngarang ahing nongyaida BJP ki MLA ama oiriba Gobidans Kothongjamga unaduna chikthana wari sanakre. Lonina ngasi kangpopida chatuna Kukiland tallibi MLA Nemcha game amade Committee on Tribal Unity Kutugi luchingba singa unaduna wari sanaraba matungda ngasi nungthil delegate Imphal thadokre. Pausi asna thajaba yaba mafamdagi phangba source amagi matung inade Sami patra ngarang numidang Rajbhabanda chatuna Governor Ajay Kumar Balaga unaduna Numidang pung mapamakai hemba phawba wari sanake. Masigi matungda Imphal Hotel da laktuna mahaki kada leiringai numidang pung 10 rom tarakpa matamda MLA Gombidas Kothongjam su mafam aduda laktuna Sami patraga ahing nungyai pung 12 taramdai phawba wari chikthana wari sanaki haide. Wari sanarengai matam aduda BJP Manipur Pradesh ki official kharade atopaka amada leiki haide. Wari sanariba aduda kari karamba wafam khanakhibagi haibade hauji phawbagi oina khangba ngamdre. Amaromda ngasi ayu pung 9 ga me 10 tarakpa matamda Sami patra Imphal Hotel thadoklaga lekhagi lambida kangpopi jatke. Aduga kangpopi de leiba chamaga 12 suba CRPF camta Koto Sahilsa KWU Sada Hills amasung tungan tribal organization kayago unaduna wari sanake. Tungda kutugi maikedagi point 9 yawba memorandum amasu Sami patra da pisingke. Masigi matungda Kangpopi district headquarter da leiriba Yangkhai Kangpopi A sigi BJP ki MLA Nemcha Kipjengi mayumda chatuna wari sanaki haide. Panbayabade ngarang ayu Imphal airport da thunglakhiba Sami patra khudakta Churachandpur da chatuna Thalon A sigi MLA Bonjanggi Balti amadi Churachandpur ki MLA ML Khawte unaduna wari sanaraba matung Imphalda halaklaga hanagi Chief Minister M Berenge luang sangbamda leiba mayumda chatuna wari sanakhibane. Masigi matungda Speaker Setabrata amade MLA Khemchanggi yumda chatuna wari sanakhibane. Speaker gi mayumda Sami patra lakhiba matamdasu MLA anigi unaduna Sami patraga wari sanakhiba leikhrabane. Tungda numida weramdagi hauna MLA singa tokhai na Imphal Hotel da unaduna wari sanakibane. Sami patra masana pamising na hangba wahangda mahaki khongchat asi Norman oiba khongchat ni haiba natana ahemba wafam amata haujuk phawba phongdokpa leitre. Adubo mahakna unaduna wari sanaruba MLA singsu amaga singkhum manadaba wafam sing phongdokhibane. Amaromda ngarang numidang Speaker T.S. Debrata gi mayumda MLA khara su punkhiba lei haide. Adubu MLA sing aduna kari wari tanakhibagi haibado haujuk phawbagi oina khangba ngamdre. Lonuna Center gi luchingba singna Speaker T.S. Debrata gi liching makada anabalenga ama semba pamagi thajaba leire hainasu pawgi source asina haide. Makhatarapa pawda Hayeng India gi state amadi Union Territory singda Civil Defense Drill taungnaba Home Minister na khangankre. India ki state amadi Union Territory khudingda lakliba me tareta Civil Defense Drill taungnaba Home Minister dagi thokpa cherol amana khangalakle. Pakistan amadi India leba anigi marakta umkhanaba hingalakpadagi khanghauduna lal achoba ama tarokpa matamda emergency measure gi prabik singna kari tawgadagi haiba adugi damakta chatharakpa drill ni haide. North East ki state singda su Bangladesh ki Chittagong Hills range da Kimba 300 km range target drone Bayraktar TP2 amade Pakistan dagi lairuba 400 km range Abdari SRBM Ballistic missile gi range ase North East ki mafam ayamba yawba maramna tangai fadana civilian sing masana masabo kanjanaba civil defense drill asi tawgadabane haire. Drill asida lal manungda bomb missile kablakpa matamda karamna safe oina leigane kadaida karamba mafamda lotkane First Aid Casualty Service karamna tawgani haibana chingba tamgane. India gi Siliguri da Russia gi World Best Mission Defense System S-400 battalion leide. Madugi mathakda Prithvi Air Defense Missile System, Advanced Air Defense System,
Sportoffice Radar Akash Barak 8 NASAM-2 Medium Range Missile Defense System leiri. Missile Defense System leiragasu sada sama intercept oiba haibadudi pak oithokloi. Maduna section thorangi thabaksing asi paikhanaba civil defense drill asi taunabagi khongthang lokhatpani hairi. Makhatarapa pawda Tamenglongda lamgi wahaudagi khatna chainaba thokiba adu yasinaba purakre. Lamgi wahaudagi khatna chainaba thokiba Tamenglong district ki Ininungkhul Dairongkhul amasung Dungairongkhulgi marakta wakhal taminaduna nungsi janana hingminaba haina yana khare hairi. Peace Committee Tamenglongna mapung oiba thodang lawduna Tamenglonggi BBC complex laiba Bethel Hall da khul ahomgi lujingba sing amadi tunga-tungaba CSO singi mihu singalonana apunba mifam ama pangthoklaba matungda nakhal ahomgi marakta yasinaba purakhibani hairi. Yasinakhiba singi manungda khul ahomgi khunja singna हिंसागी थबक थदोकपा माही मसिंग तंबगी थबक हवनबा सिक्योरिटी फोर्स थमदना ngaksenba gari sing check tawbagi thabak niam amagi makhada tawhanba lalo itiki mafam sing thaba hwanba amasung chanti thamnaba honaba galonana logi oiba matangda tangtab ama purakpa sina singba kaya yauri yasinakhiba sing adugi matangda Tamenglonggi char singi lujingba sing haibadi RLCM RNCM RNU CSAT, BACC, TUC amasung RBCC gi mihuchinga khoyak pinaki pangthokiba mifam aduda SP Tamenglong, ADM, ADC Tamenglong, Additional SP Tamenglong na chingba su saruk yaki hairi. Makhatara papawda Kuki Naha ama heroin number 4 kg 1.296 ka kona na phare. Ngarang Surusampur Police Station gi team amana thiba hombagi thabak chathabada Surusampur Police Station na komba Gausing Khub Bank mayada laiba Venus Hotel mayada ki Kuki Naha ama number 4 kg 1.296 ka kona na phare hairi. Heroin number 4 ka kona na pharaba Kuki Naha asigi maming Leming Thangsai kunga mapal kawi Laifam na Chandan District ki Sihenzang Village dagini Miyoi asina tungan-tungamba soft case samaga supna nipa na hapna purakpa Heroin number 4 kg 1.296 achi phagapangam khibani Miyoi asidagi 4-wheeler ama Aadhaar card ama lonina mobile phone amasu recover tawba ngamle haire nakal amaromda Myanmar romdagi pusilapa oigani haina singnaba heroin powder ga konina asamacha ama security force na phagapangam khre police gi phangba pawgi matung ina pharaba miyoi adu Assam gi Tamurpur Baksa district ki manungchanba Tamurpur police station na konba Khandikar village dagi sei 38 suraba Abdul Rauf Khan kawi haide Imphal Mare lambi gi Tengnopol da security force na achat awok tawba miyoi sing khamduna check tawbada tunga-tungamba sapong kep taraga mapal da haplaga purakpa heroin powder gram chani ka supna manga rom ga konana Abdul Rauf Khan phakhi pani haire